Chief Minister Yumnam Khemsal amadi MLA Nipan ga loinana Khongsangi Chamaga Nifum doi suba CRPF Camp Da Thungkhre Lanjenarakuna relief camp da leralibasing yumda hanjinri fauba census pangthokpa yaroi Iran da US ki jet crash tawkhre pilot thiba khangdre Assam da BJP lenga khalaklabadi mitop sangsilakpagi wathok lehlaroi Amisaha Surachandpur dagi police personnel ama draka konana Mizoram da phare WAQF board Manipur gi authority na miyam da sengdokpagi mahut tumina leisinbana kanaroi Minorities Student Association CM ngakna balakpa security force mayam ubada Jiribam gi miyam ngaknare Jiribam District Hospital awatpagi awatpa ngakta ngairambada Chief Minister na nungaitaba phongdokhre CM gi Jiribam khongsat tribal miyam na sakotpiganu ITAC NPG booking gi anauba kanglon register mobile number da miskon piu IOC ne semlakpa anauba kanglon na Manipur da NPG phangnadabagi achauba wathok ama lakadaure Global Sharp Power Ranking da US amadi sina athoi hen tanari brand finalist Global Sharp Power Index ki lista India di yaukhidre India amasung Pakistan gi atia mathakta kilometer lising amagi nong pak sana mangduna laikhre Miss Thokpi Amada English Ngangdrabadi Yaroi Hakhiba Nupi atuna miyam da lale matungda adugumba nungaitaba thodok tholaroi haikre Sina kaithenda kukina tangkhun naga singi labukta laurang suduna leiba misam singda nongmai kapthrakre aduga tangkhunna kapani haina kukina aranba pau sandokli ngasi CM Khemsan na Jiribam da satpada CSO kayana memorandum pisingkhre rongmai naga council su kaifun dai reserve forest ki chayna duna leiriba adusu mideng sangbina ba haijakhre Hana tamlaga leiba skunda re-admission tawbagi paisa mahiroi singdagi karigi lauribano masi aran ba khongthangni lawpham thokte MP Ragib Sada Manipur dagi nupi ani Assam da lupa karor ama makhai gi draka konana phare Thawai tangkhun naga khunda Indian Security Force sing changba officer oina thingba thamle Manipur da tangdurai da ba phibam hanjindri fawba census pangthok tanaba ibobina center da taksingkhre